Kurumjari. The Times of Manipur Tom TV ge The Morning Talk Rising the Voice miyang tabi punumapu taram loksari. Ngasi impan na phong liba tongan ba pause singi kari karam ba pau na maru pau sing oidibi haibadu miyang pun amutang kangmin na bitan jadu lojage. Ngasi impan na phong liba pause singi manungda lamjing ba Times ta na singbu inot pi gidaba lairik kaya iba tangai fadi haiba karam syamge wafam ko tawna phong le atopa pau amadana Marana pot faraba mathanta tu khadra balengak ni haiba aikoi Congress ki president gai khangam gi wafam ko tolo fongi amarom dana swine flu na mioi emasian khre mi painingai leite haiba hen rajo gi wafam aikoi lamjingba times ki maru pau singoi fongi adu atopa pongna fongi pau sedana Manipur Services Revised Pay Rules 20 tel amendment tawduna point kulmanga gi revised pay tokre haiba pau sino pungoyo pau oiraga nakal amurom dana mega food park amadi jewelry park athu matam da sharagani haiba ts bisojit ki wafam ko tawga fonge atopa pau amadana imphal tholakhaba minister tholok niba khoi MLA sing delhi da musaksin ba hokre haiba rajdi go pau sichu pongfam pau che sigi khoi mamang thangba fan press ki pau sing oina fonge aduga Shanghai Express na Ifan Jimapu, Ifan Ji Lambigi, Quay Maruiba, Lambi Paringamoiba, Maku Musung Barak Tong Sabada, Mangam Sandri have a Pawsina, a Quay Tofe line or in a Fonge, Adu Atopanakal Amadana. Lengak Manungi Irang Atubano Shilu Haiba, Mini Aquay, Lamdamasigi, Ning Tola Shembashana Zawi from Kotoga Fonge, Adua, among the Ponakiba Pow, Dumak Habitai, Atopa Pawsis the Ponkiba, Manipuda, Swine, Plunami, Emily Kidre, have a Pawshisu, Quay Shanghai Express Ki Dum Lava, Fal line, the top line the Pongba, Pawsing Oide. Adu nahol todang pau sedana napsagi seng ning thina phangdaba yauna Manipur issue kaya parliament pukhatlagani pukhatna bugidamak ngasi Delhi chatlagani haiba CPI gi wafam akoi kotawga phonge aduga atopa nakal amadana Manipur gi swine flu na narba mioi ama Guwahati laikhidre swine flu yorok le haibagi painingai leite mi pain biganu haiba wafam akoi health director gi wafam kotawga phonge aduga huyalan pau sedana Manipur Services Revised Pay Rules Lising ani suma trampal semkre BJP ki lengakna hiram khudimak ta power lana sinari Congress party lang thaklaga thamlambani ama thubudi soidre haibaga khamgi wafam du akoi kotoga akoi top headline oina headline pawgi maru iba pawsing oiri aduga sanalebak paw cheduna fact encounter personal taruk ki judgment reserve tokre haiba pawsina akoi ahan fun line gi paw oire matungda nakal amaromda swine flu na nabadigi Guwahati da yang busat khiba akoi pukhiba Dupa Masha Mashire, Miyam Swine Flu, Toyna Paining, Udi have a hen rajo, Wafum Aduma, Kotoga Ponge, Aduga, Atopa Pau Amaduna, BJP, who never gets an Navida Tazabatam de Hava, Minister Bishoji Wafamadu, Kotawe. Aduga Topa Sil Express Pau Sedana, Maitai Pangal Hork, Kibagi Puari, no home and Singduna, Kanakre, Lamdam Shida Kundamina Riba Purup Singi, Hok Lolinava, Watpana, Purup Kumna, Kanarak Pani, Haiba, Wafamashi, Kotawe, Aduga Nakal Amaromdana. TS Bishoji ki wafam ko toroga Congress ki ani yauna councillor mari BJP da changlakre Narendra Modi ki miyang makhada Bharat asi sen thum yauna hiram khudimak tamangjen tharakli haiba Minister Bishoji ki wafam asi ko tawi aduga desam gi mifamna warep mari lokre haiba pau amasu Asian Express ki front line da ekoi yawi adugi loi loirak pada ekoi irei pak pau se gi oina mega food park jewelry park tanatana leadership hub semlagani lengak na sakot thorangi lengak na sakot thorangda hongba prokna hotnari haiba pawsina ahanba paw ore aduga ani so pawduna BJP manungda yanadabana kumja lisingani kunithoi yaudrabasu tha manga tarukta Congress party na lengak parak payabagi film da leiri haiba pawsina ani subal paw oi aduga pikpa pawda Manipur da swine flu haiba pawsina akoi irei bak pawsege adugumlaba ngasigi oiba maru pawsing oiri Nasi ekoi studio da ekoi ngasi lamdam masida phongeba tongan paw sing asigi maruya paw sing asi khana nenabai damakta kai khumna jaraba ekoi pon pham paw sege editor akoi mingwena panjaraba da Aravindo Sharma lengsindu leibiri akoi tamo Ravindo busu tom gi maikai dege harau te amnoksari Thagatsari tamo ngasi impan da phongriba paw se sing asi ekoi subsana yengo matamda ekoi lamdam masida swine flu gi leina ama santor e Haibadi Swai Lamdamasida Leba, Nahama, like another Guwahati the Purutunda, swine flu have a quick confirmed to Kibu in a Mark Lake Hidre. Although Mark Lake Hidabashiga, Manilana, a quick Manipur Shakagi, Manipulation Health Department, the Maki Degi, Health Director Razona,
ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯑꯩꯈꯣꯏ ꯊꯣꯏꯅ ꯃꯤ ꯄꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯊꯣꯛꯐꯝ ꯊꯣꯛꯄ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯂꯩꯉꯥꯛꯀꯤ ꯑꯩꯈꯣꯏ ꯂꯧꯈꯠꯐꯝꯁꯤꯡ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯩꯈꯣꯏ ꯄꯥꯎꯆꯦꯁꯤꯗ ꯐꯣꯡꯅꯕ ꯉꯁꯤꯒꯤ ꯄꯥꯎꯆꯦꯗ ꯑꯌꯥꯝꯕ ꯄꯥꯎꯗ ꯍꯦꯗꯂꯥꯏꯟ ꯑꯣꯏꯅ ꯐꯣꯡꯏ ꯇꯥꯃꯣ ꯑꯗꯨ ꯍꯧꯖꯤꯛ ꯃꯃꯥꯡ ꯊꯛꯇꯁꯨ ꯁ꯭ꯋꯥꯏꯟ ꯐ꯭ꯂꯨ ꯍꯥꯏꯕ ꯂꯩꯅꯥ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤ ꯌꯧꯔꯛꯈꯤꯕ ꯑꯃꯁꯨꯡ ꯅꯥꯈꯤꯕ ꯑꯗꯒꯤ ꯂꯩꯈꯤꯗꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯁ꯭ꯋꯥꯏꯟ ꯐ꯭ꯂꯨꯒꯤ ꯂꯩꯅꯥꯁꯤ ꯂꯥꯛꯑꯕꯅꯤꯅ ꯂꯥꯛꯑꯦ ꯍꯥꯏꯕ ꯀꯟꯐꯥꯔꯝ ꯇꯧꯔꯕꯅꯤना ꯑꯩꯈꯣꯏ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯅ ꯂꯧꯈꯠꯂꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯤꯄꯜꯁꯤꯡꯅ ꯄꯦꯟꯊꯣꯛꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯤꯄꯜꯁꯤꯡꯅꯁꯨ ꯀꯔꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯤꯗ ꯇꯥꯃꯣꯒꯤ ꯃꯣꯠ ꯀꯩ ꯂꯩꯕꯤꯒꯦ ꯁ꯭ꯋꯥꯏꯟ ꯐ꯭ꯂꯨꯁꯤ ꯑꯇꯩ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯅꯥꯕꯒꯤ ꯄꯥꯎ ꯇꯥꯕꯗꯤ ꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯍꯦꯛ ꯅꯥꯕ ꯍꯧꯕꯁꯤꯃꯛꯇꯤ ꯀꯨꯏꯗ꯭ꯔꯤ 2016ꯗ ꯅꯥꯈꯤꯕꯗꯨꯅ ꯑꯍꯥꯟꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯅꯥ ꯃꯈꯜ ꯀꯌꯥ ꯊꯦꯡꯉꯕꯁꯨ ꯊꯦꯡꯅ ꯑꯗꯨꯝ ꯌꯧꯗꯤ ꯑꯗꯨꯝ ꯌꯧꯔꯛꯄꯅꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯖꯄꯅꯤꯁ ꯏꯟꯁꯦꯐꯦꯂꯥꯏꯇꯤꯁ ꯍꯥꯏꯔꯁꯤ ꯃꯁꯤ ꯉꯥꯡꯅꯕ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯕꯁꯤ 1995ꯗ ꯊꯦꯡꯅꯩ ꯑꯗꯩ ꯑꯩꯈꯣꯏꯒꯤ HIV/AIDS ꯍꯥꯏꯔꯤꯁꯤ ꯃꯁꯤ ꯑꯩꯈꯣꯏ 1990sꯒꯤ ꯍꯧꯔꯛꯄ ꯑꯗꯨꯋꯥꯏ ꯈꯛꯇꯅ ꯃꯅꯤꯄꯨꯔꯗ ꯗꯤꯇꯦꯛ ꯇꯧꯏ ꯑꯗꯨ ꯑꯩꯅ ꯍꯥꯏꯖꯔꯤꯗꯤ ꯂꯩꯅꯥꯁꯦ ꯊꯦꯡꯉꯕꯁꯨ ꯊꯦꯡꯅ ꯑꯗꯨꯝ ꯌꯧꯔꯛꯑꯦ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯌꯥꯝꯅ ꯂꯧꯅꯒꯟꯕ ꯌꯥꯝ ꯁꯟꯗꯣꯛꯀꯟꯕ ꯀꯔꯤ ꯚꯥꯏꯔꯁ ꯍꯥꯏꯕ ꯃꯃꯤꯡꯗꯣ ꯅꯤꯡꯁꯤꯡꯕ ꯑꯩ ꯊꯣꯛꯇ꯭ꯔꯦ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯃꯁꯤꯁꯨ ꯅꯣꯡꯃ ꯁꯣꯏꯅ ꯌꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯩ ꯀꯩꯅꯣ ꯇꯧꯔꯛꯑꯣꯏ ꯁꯣꯏ ꯌꯧꯔꯛꯀꯅꯤ ꯈꯟꯗꯩ ꯀꯥꯡꯅ ꯁꯟꯗꯣꯛꯄ ꯂꯩꯅꯥꯗꯁꯨ ꯁꯦ ꯃꯣꯔꯦꯗ ꯀꯩꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯗꯅ ꯆꯍꯤ ꯈꯔꯁꯤꯗ ꯁꯟꯗꯣꯔꯛꯄ ꯑꯗ ꯁ꯭ꯋꯥꯏꯟ ꯐ꯭ꯂꯨꯁꯤ ꯀꯩꯅꯣꯅ ꯑꯣꯛꯅ ꯀꯦꯔꯤꯌꯔ ꯑꯣꯏꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯃꯤꯖꯣꯔꯥꯝꯒꯨꯝꯕꯗ ꯌꯥꯝ ꯇꯧꯏ ꯀꯩꯅꯣꯁꯦ ꯁ꯭ꯋꯥꯏꯟ ꯐ꯭ꯂꯨꯁꯦ ꯑꯩꯈꯣꯏꯅ ꯈꯕꯔꯗ ꯊꯦꯡꯅꯖꯕꯗ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯑꯁꯣꯝꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯑꯣꯛ ꯄꯨꯁꯜꯂꯛꯄ ꯊꯤꯡꯉꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯀꯥꯏ ꯍꯥꯏꯕ ꯄꯥꯎ ꯍꯦꯛ ꯃꯤꯖꯣꯔꯥꯝ ꯂꯣꯝꯗꯒ ꯇꯧꯕ ꯍꯦꯛ ꯊꯦꯡꯅꯩ ꯑꯁꯥꯝ ꯂꯣꯝꯗ ꯀꯩꯗ ꯑꯗ ꯁꯤꯗ ꯇꯦꯁ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯦ ꯍꯤꯗꯥꯛ ꯂꯩꯔꯦ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯕꯅꯤ ꯒꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯦꯗꯤꯀꯦꯜ ꯗꯤꯔꯦꯛꯇꯔꯅ ꯍꯦꯜꯊ ꯗꯤꯔꯦꯛꯇꯔꯅ ꯍꯥꯏꯕꯤꯔꯤꯁꯦ ꯑꯗ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕ ꯇꯥꯏ ꯉꯁꯥꯏꯒꯤ ꯈꯦꯇ꯭ꯔꯤꯒꯥꯎꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤ ꯑꯦꯗꯚꯥꯟꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯦ ꯉꯝꯗꯗꯅ ꯔꯥꯃꯟ ꯍꯣꯁꯄꯤꯇꯥꯜ ꯒꯧꯍꯥꯇꯤꯗ ꯔꯤꯐꯔ ꯇꯧꯔꯦ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯗꯤꯁꯄꯨꯔ ꯍꯣꯁꯄꯤꯇꯥꯜꯗ ꯇꯧꯔꯦ ꯗꯤꯁꯄꯨꯔꯗ ꯂꯩꯈꯤꯗ꯭ꯔꯦ ꯕ꯭ꯂꯗ ꯁꯦꯝꯄꯜ ꯇꯦꯁ ꯇꯧꯕꯗ ꯁ꯭ꯋꯥꯏꯟ ꯐ꯭ꯂꯨꯅꯦ ꯍꯥꯏꯁꯤ ꯈꯪꯉꯦ ꯍꯥꯏꯕꯅꯦꯕ ꯑꯗ ꯑꯦꯗꯚꯥꯟꯁ ꯍꯣꯁꯄꯤꯇꯥꯜꯅ ꯃꯁꯤ ꯃꯇꯝ ꯆꯥꯅ ꯇꯦꯁ ꯇꯧꯕꯤꯗꯅ ꯁ꯭ꯋꯥꯏꯟ ꯐ꯭ꯂꯨꯅꯦꯁꯤ ꯈꯪꯉꯝꯃꯕ ꯅꯠꯇ꯭ꯔꯒ ꯔꯥꯃꯟ ꯍꯣꯁꯄꯤꯇꯥꯜꯅ ꯈꯪꯉꯝꯃꯕ ꯅꯨꯄꯥ ꯃꯆꯥꯁꯤ ꯍꯤꯡꯉꯝꯕꯁꯨ ꯌꯥꯏ ꯑꯗꯨ ꯃꯥꯏ ꯃꯔꯥꯏꯕꯛꯀꯤ ꯑꯣꯏꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯂꯥꯏꯕꯛꯇ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯊꯪ ꯃꯊꯪ ꯃꯤ ꯃꯌꯥꯝ ꯑꯃꯒꯤ ꯄꯨꯟꯁꯤ ꯂꯣꯏꯍꯟꯕꯗꯤ ꯆꯨꯝꯗꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯂꯥꯏꯑꯣꯡꯁꯤ ꯂꯩꯔꯒꯗꯤ ꯃꯁꯤ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯂꯣꯏꯅ ꯍꯧꯖꯤꯛ ꯁꯤꯗ ꯉꯔꯥꯡ ꯍꯦꯜꯊ ꯗꯤꯔꯦꯛꯇꯔꯅ ꯍꯥꯏꯔꯤ ꯂꯥꯏꯍꯧ ꯍꯧꯕ ꯈꯅꯥꯎ ꯅꯥꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯤꯗꯅ ꯁꯤꯒꯨꯝꯕꯁꯤ ꯇꯧꯔꯒꯗꯤ ꯏꯆꯝ ꯆꯝꯕ ꯃꯤꯆꯝ ꯑꯃ ꯐꯥꯎꯕ ꯁꯤꯒꯤ ꯁꯤꯝꯇꯣꯝꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯏꯅꯦ ꯍꯥꯏꯕꯗꯨꯗ ꯑꯗꯨꯗꯤ ꯁ꯭ꯋꯥꯏꯟ ꯐ꯭ꯂꯨ ꯑꯣꯏꯔꯝꯕ ꯌꯥꯏꯅ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯕꯒꯤ ꯊꯥꯛ ꯐꯥꯎ ꯂꯩ ꯍꯥꯏꯖꯔꯤꯕ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯦꯗꯚꯥꯟꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗꯣꯛꯇꯔꯁꯤꯡꯅ ꯔꯥꯃꯟ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗꯣꯛꯇꯔꯁꯤꯡꯅ ꯃꯥꯒꯤ ꯁꯤꯝꯇꯣꯝ ꯃꯌꯥꯝꯗꯨ ꯌꯦꯡꯉꯒ ꯃꯁꯤ ꯁ꯭ꯋꯥꯏꯟ ꯐ꯭ꯂꯨ ꯑꯣꯏꯔꯝꯕ ꯌꯥꯏꯅ ꯍꯥꯏꯕꯒꯤ ꯀꯩꯅꯣꯝꯃ ꯈꯟꯈꯤꯗꯕꯁꯦ ꯃꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯑꯩꯗꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅ ꯃꯁꯤ ꯃꯊꯪ ꯃꯊꯪ ꯁꯟꯗꯣꯛꯄ ꯅꯨꯡꯁꯤꯠꯇ ꯄꯥꯏꯔꯒ ꯁꯨꯝ ꯌꯥꯎꯕ ꯄꯣꯠꯅꯤ ꯍꯥꯏꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗ ꯀꯅꯥꯒꯨꯝꯕ ꯏꯃꯨꯟ ꯁꯣꯟꯕ ꯃꯤꯁꯤꯡꯗꯗꯤ ꯑꯗꯨꯝ ꯆꯪꯉꯛꯄ ꯌꯥꯕꯒꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯩꯕꯅꯤꯅ ꯃꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯦꯋꯦꯌꯔ ꯑꯣꯏꯕ ꯃꯊꯧ ꯇꯥꯏ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯈꯦꯇ꯭ꯔꯤꯒꯥꯎ ꯑꯦꯔꯤꯌꯥꯗ ꯈꯛ ꯑꯦꯋꯥꯔꯅꯦꯁ ꯄꯤꯅꯕ ꯍꯣꯠꯅꯕꯒꯤ ꯃꯊꯛꯇ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗꯁꯨ ꯄꯥꯛ ꯁꯟꯅ ꯁ꯭ꯋꯥꯏꯟ ꯐ꯭ꯂꯨꯒꯤ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯌꯥꯝ ꯀꯟꯅ ꯆꯪꯁꯤꯟꯕꯒꯤ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯇꯥꯃꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯧꯈꯠꯂꯤꯕ ꯊꯕꯛꯁꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯂꯧꯈꯠꯂꯒ ꯂꯩꯅꯥ ꯑꯁꯤ ꯑꯩꯈꯣꯏ ꯂꯝꯗꯝ ꯑꯁꯤꯗ ꯌꯧꯔꯛꯄ ꯉꯝꯗꯅꯕ ꯑꯩꯈꯣꯏ ꯄ꯭ꯔꯤꯚꯦꯟ ꯇꯧꯍꯧꯅꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯂꯧꯈꯠꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯊꯝꯖꯒꯦ ꯇꯥꯃꯣ ꯑꯗꯨꯒ ꯇꯥꯃꯣ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯒꯤ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯣꯏꯅ ꯐꯣꯡꯉꯤꯁꯤ ꯃꯅꯤꯄꯨꯔ ꯁꯥꯔꯚꯤꯁꯦꯁ ꯔꯤꯚꯥꯏꯁ ꯄꯦ ꯔꯨꯜꯁ 2010 ꯑꯦꯃꯦꯟ ꯇꯧꯗꯨꯅ ꯄꯣꯏꯟꯠ 15ꯒꯤ
ꯄꯦ ꯔꯤꯚꯥꯏꯁ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯄꯣꯛꯅꯐꯝꯒꯤ ꯄꯥꯎꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯄꯥꯎ ꯑꯣꯏꯔꯤ ꯑꯗꯨꯒ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯇꯁꯨ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯄꯥꯎꯆꯦꯁꯤꯡꯗꯁꯨ ꯃꯅꯤꯄꯨꯔ ꯁꯥꯔꯚꯤꯁꯦꯁ ꯔꯤꯖꯥꯔꯚ ꯄ꯭ꯔꯦ ꯔꯨꯜ 2019 ꯁꯦꯝꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤꯡꯁꯦ ꯑꯩꯈꯣꯏ ꯍꯦꯗꯂꯥꯏꯟ ꯑꯣꯏꯅ ꯐꯣꯡꯉꯤ ꯇꯥꯎ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯅ ꯂꯧꯈꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯄꯣꯏꯟ ꯀꯨꯟꯃꯉꯥꯒꯤ ꯄꯦ ꯔꯤꯚꯥꯏꯁ ꯇꯧꯕꯁꯦ ꯁꯤꯁꯤꯒ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯀꯔꯃꯆꯥꯔꯤꯁꯤꯡ ꯍꯥꯏꯕ ꯇꯥꯏ ꯑꯩꯈꯣꯏ JAC M2 ꯑꯃꯁꯨꯡ MGOꯅ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯡꯂꯝꯆꯠꯇꯒꯤ ꯍꯧꯅ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯥꯇꯔꯨꯛ ꯗꯤꯃꯥꯟ 13 ꯇꯥꯟꯅꯗꯨꯅ ꯑꯩꯈꯣꯏ ꯂꯩꯉꯥꯛꯇ ꯂꯥꯛꯏ ꯑꯗꯣ ꯉꯁꯤ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯛꯂꯤꯕ ꯑꯩꯈꯣꯏ ꯐꯥꯏꯅꯥꯟꯁ ꯗꯤꯄꯥꯔꯠꯃꯦꯟ ꯂꯧꯈꯠꯂꯤꯕ ꯊꯕꯛꯁꯤꯗꯤ ꯑꯐꯕ ꯊꯕꯛ ꯑꯃꯅꯦꯅ ꯂꯧꯖꯩ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒ JAC M2 ꯑꯃꯁꯨꯡ MGOꯅ ꯇꯥꯜꯂꯤꯕ ꯗꯥꯕꯤꯁꯤꯡ ꯑꯗꯨꯒ ꯑꯅꯤꯁꯤ ꯀꯝꯕꯥꯏꯟ ꯇꯧꯔ ꯌꯦꯡꯕ ꯃꯇꯝꯗ JACꯒꯤ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯗꯨ ꯑꯄꯦꯟꯕ ꯑꯣꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯗꯨꯗ ꯇꯥꯃꯣꯒꯤ ꯃꯣꯠ ꯀꯩ ꯂꯩꯕꯤꯒꯦ JACꯒꯤ ꯑꯣꯏꯅꯗꯤ ꯑꯄꯦꯟꯕ ꯁꯨꯡꯑꯣꯏ ꯍꯦꯛ ꯑꯣꯏꯔꯔꯣꯏ ꯃꯔꯝꯗꯤ ꯁꯤꯗ ꯍꯣꯠꯂꯤꯁꯤ ꯃꯣꯏꯒꯤ ꯐꯤꯠꯃꯦꯟ ꯐꯦꯛꯇꯔꯗꯨ ꯕꯤꯂꯣ 3 ꯑꯣꯏꯔꯝꯒꯅꯤ JACꯅ ꯗꯤꯃꯥꯟ ꯇꯧꯕꯅ ꯃꯔꯤꯒꯤ ꯃꯊꯛꯇꯤ 4.5 ꯂ ꯀꯩꯅꯣ ꯑꯣꯏꯒꯨꯝ ꯇꯧꯕꯅꯤ ꯑꯗꯨꯅ ꯁꯤꯃ ꯑꯣꯏꯔꯔꯣꯏ ꯑꯗꯒꯤ ꯆꯠꯅꯕ ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟꯁꯦ ꯃꯁꯤ ꯀꯩꯅꯣꯅ JACꯅ ꯍꯥꯏꯔꯤꯕꯅ ꯑꯩꯈꯣꯏꯒꯤ 1116 ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤꯅ 1116 ꯀꯩꯒꯤ 1318 19 ꯁꯥꯏꯐꯥꯎꯁꯨ 19 ꯐꯥꯎꯁꯤꯅ ꯅꯣꯁꯅꯦꯜ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯄꯤꯔꯅꯤ ꯄꯤꯔꯦ ꯄꯩꯁꯥꯗꯤ ꯄꯤꯔꯣꯏ ꯍꯥꯏꯕꯅꯤ ꯃꯃꯤꯡꯒꯤ ꯑꯗꯒꯤ 19ꯒꯤ ꯑꯦꯄ꯭ꯔꯤꯜꯗꯒꯤ 20ꯒꯤ ꯃꯥꯔꯆ ꯐꯥꯎꯕꯅ ꯀꯩꯅꯣꯗ ꯍꯥꯞꯀꯦ ꯍꯥꯏꯕꯅꯤ GPFꯇ ꯑꯗꯨꯒ ꯇꯁꯦꯡꯅ ꯄꯩꯁꯥ ꯑꯣꯏꯅ ꯄꯤꯕꯅ 2020ꯒꯤ ꯑꯦꯄ꯭ꯔꯤꯜꯗꯒꯤ ꯍꯧꯒꯦ ꯍꯥꯏꯕꯅꯤ ꯑꯗꯨ JACꯒꯤ ꯗꯤꯃꯥꯟꯗꯨꯒ ꯁꯤꯒꯗꯤ ꯄꯨꯔꯥ ꯑꯣꯟꯅ ꯇꯩꯅꯕ ꯄꯣꯠꯅꯤ ꯃꯁꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯁꯥꯔꯚꯤꯁꯦꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅꯦ ꯑꯗꯒꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯄꯦꯟꯁꯅꯔꯁ ꯌꯨꯅꯤꯌꯟꯅꯦ ꯑꯗꯩ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯂꯨꯞ ꯑꯃꯒ ꯑꯍꯨꯝꯒ ꯒꯚꯔꯟꯃꯦꯟꯠꯀ MOU ꯁꯥꯏꯟ ꯇꯧꯅꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯊꯔꯛꯄ ꯄꯣꯠꯅꯤ ꯑꯗ ꯁ꯭ꯋꯥꯏꯗ ꯑꯩꯅ ꯂꯥꯛꯆꯅꯤꯡꯕ ꯄꯣꯠꯇꯤ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏꯒꯤ ꯄꯦ ꯔꯤꯚꯥꯏꯁ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯄꯦ ꯔꯤꯚꯤꯖꯟ ꯈꯨꯗꯤꯡꯒꯤ ꯑꯦꯅꯣꯃꯦꯂꯤ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯦ ꯍꯥꯟꯅ ꯆꯞ ꯃꯥꯟꯅꯅ ꯐꯪꯃꯤꯟꯅꯔꯝꯕꯗꯨ ꯄꯦ ꯔꯤꯚꯤꯖꯟ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯃꯅ ꯃꯈꯥꯗ ꯂꯩꯍꯧꯔꯒ ꯑꯃꯅ ꯃꯊꯛꯇ ꯆꯤꯡꯈꯠꯄ ꯃꯁꯤ ꯋꯥꯅꯣꯝ ꯊꯨꯅꯣꯝ ꯇꯧꯅꯧꯔ ꯈꯪꯗꯦꯀꯣ ꯑꯩꯈꯣꯏꯒꯤ ꯄꯦ ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟ ꯁꯦꯜꯒꯤ ꯃꯤꯁꯤꯡꯗ ꯋꯥꯅꯣꯝꯕ ꯇꯧꯅꯕ꯭ꯔꯥ ꯇꯧꯅꯗꯕ꯭ꯔꯥ ꯑꯗꯨꯗꯤ ꯈꯪꯗꯦ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯐꯪꯃꯤꯟꯅꯔꯝꯕ ꯄꯦ ꯕꯦꯟ ꯆꯞ ꯃꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯕꯗꯣ ꯈꯔ ꯑꯃꯅ ꯆꯣꯡꯈꯠꯈꯤꯕ ꯈꯔ ꯑꯃꯅ ꯂꯦꯡꯗꯅ ꯂꯩꯍꯧꯕ ꯁꯤꯒꯨꯝꯕ ꯌꯥꯝ ꯊꯣꯛꯀꯜꯂꯦ ꯃꯁꯤꯒꯨꯝꯕꯁꯤ ꯍꯟꯗꯛꯀꯤꯁꯤꯗ ꯌꯥꯎꯍꯟꯗꯅꯕ ꯃꯁꯤ ꯍꯦꯟꯒꯠꯄ ꯇꯥꯔꯦ ꯒ꯭ꯔꯦꯖꯨꯋꯦꯂꯤ ꯁꯦ ꯂꯨꯄꯥ 5 ꯐꯪꯕꯁꯨ 6 ꯐꯪꯕꯁꯨ 9 ꯐꯪꯕꯁꯨ 9 ꯐꯪꯕꯁꯨ 10 ꯐꯪꯕꯁꯨ ꯍꯦꯟꯒꯠꯄ ꯃꯇꯝꯗ ꯆꯥꯡ ꯑꯃ ꯍꯦꯟꯒꯠꯈꯤꯕ ꯌꯥꯏꯗꯅ ꯑꯗ 5 ꯐꯪꯃꯤꯟꯅꯔꯕ ꯀꯥꯡꯕꯨꯗꯨꯗꯒꯤ ꯃꯔꯛꯇꯒꯤ ꯈꯔꯅ 6ꯗ ꯊꯔꯝꯃꯒ ꯈꯔꯅ 7ꯗ ꯄꯨꯈꯠꯈ꯭ꯔꯗꯤ ꯑꯗꯨ ꯑꯦꯅꯣꯃꯦꯂꯤ ꯑꯣꯏꯔꯅꯦꯕ ꯑꯗꯨꯗꯤ ꯌꯥꯔꯔꯣꯏꯕ ꯃꯥꯅ ꯁꯨꯝ ꯆꯠꯄꯒꯤ ꯄꯣꯠ ꯑꯃꯈꯛ ꯂꯩꯒꯗꯧꯅꯦꯕ ꯑꯗꯨ ꯂꯩꯇꯕ ꯃꯃꯥꯡꯗ ꯌꯥꯝ ꯌꯥꯎꯏ ꯑꯗꯨꯒꯤ ꯑꯃꯨꯛ ꯑꯦꯅꯣꯃꯦꯂꯤ ꯁꯦꯝꯗꯣꯛꯅꯕ ꯀꯝꯃꯤꯇꯤ ꯁꯦꯝꯗꯅ ꯀꯝꯃꯤꯇꯤꯗꯨꯒ ꯑꯃꯨꯛ ꯇꯧꯗꯅ ꯑꯣꯟꯊꯣꯛꯄ ꯇꯣꯂꯣꯞꯀꯤ ꯊꯕꯛꯁꯤ ꯌꯥꯝꯅ झमेलागी थबक है ताई कोई सही खरा सिदा थेंगनरकपा अखोगी पे रिविजन खुदिमुक थेंगनरकपसे अद मजु ममयाम तो हदक्ति थोहनदनवा आई कुपना फजना यंगनिबगे पामद लई होखोद हनी मनन हेगे तामो तोपा अबदना कोई सांगाई एक्सप्रेस ता मकु अमसुंग बराक थोंग साबमगम सानजेबा पाउ कोई बराक सांगाई एक्सप्रेस की हेडलाइन ओइने फोंगे अदुगा पोनफम पाउसे दसु तौसेम लंबी असुकी मतिक फत्रे हैबा अखोई पाउ से अखोई फन पेज से फोंगे दाउ अदो अखोई नेशनल हाईवे अखोई इम्फाल जी लंबी परिंगी ख्वादी मरुइबा लंबी परिंग से लाइबान ओइबा लंबी सिदा अखोई मरुइबा थोंग हाइ ताइ तामो थोंग अनि बराक अमसुंग मकुसी अखोई थेंखांग क्यारेक्टर यादबा अदगी सोइबा अदगी तेखिबा अदगी लालौबनबो थुवाइनबा होदना मयाम लैग्रे अदगी मरक्ता मु तोान तोान ट्रांसपोर्टर ऑर्गेनाइजेशन सिंगी माइकईदगी पीपल्स माइकईदगी थोंगी सेमजन बिनबा खोनबा
ꯂꯩꯉꯥꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯖꯕ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯦꯝꯖꯤꯜꯂꯤꯕ ꯕꯔꯥꯛ ꯑꯃꯁꯨꯡ ꯃꯀꯨꯒꯤ ꯊꯣꯡꯁꯤ ꯃꯉꯝ ꯁꯥꯟꯗꯕꯒꯤ ꯊꯧꯗꯣꯛ ꯂꯥꯛꯄ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 12 ꯁꯥꯡꯕ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯝꯕꯤ ꯐꯔꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯤ ꯐꯤꯕꯝ ꯐꯠꯇꯕꯅ ꯑꯩꯈꯣꯏ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤꯗ ꯌꯧꯅꯤꯡꯕ ꯃꯇꯝꯗ ꯌꯧꯕ ꯉꯝꯗꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯑꯗꯨꯒ ꯍꯟꯗꯛꯇꯁꯨ ꯑꯩꯈꯣꯏ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯄꯔꯤꯡꯗ ꯒꯥꯔꯤ ꯆꯠꯄ ꯌꯥꯗꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩꯒꯤ ꯅꯣꯡꯃ ꯆꯪꯗ ꯌꯥꯗꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯂꯧꯊꯣꯛꯅꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯁꯀꯣꯔꯠ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯖꯤ ꯂꯝꯕꯤꯗ ꯆꯪꯁꯤꯜꯂꯤꯕꯅꯤ ꯒꯥꯔꯤ ꯃꯌꯥꯝ ꯑꯃ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯔꯛꯏꯕ ꯊꯣꯡꯒꯤ ꯐꯤꯕꯝ ꯌꯥꯔꯛꯇꯕ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯊꯣꯡ ꯌꯥꯗꯕꯗꯤ ꯒꯥꯔꯤ ꯀꯌꯥ ꯄꯜꯂꯒ ꯂꯩꯕꯒꯤ ꯊꯧꯗꯣꯛ ꯍꯧꯖꯤꯛ ꯊꯣꯛꯈ꯭ꯔꯦ ꯇꯥꯃꯣ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯒꯤ ꯊꯣꯡ ꯁꯥꯕꯁꯤ ꯈꯤꯇꯪ ꯍꯦꯟꯅ ꯃꯉꯝ ꯁꯥꯟꯖꯜꯂꯒꯗꯤ ꯍꯦꯟꯅ ꯃꯅꯤꯄꯨꯔ प्रजाꯗ ꯑꯐꯕ ꯑꯣꯏꯒꯅꯤꯅ ꯈꯜꯂꯦ ꯑꯗꯣ ꯇꯥꯃꯣꯒꯤ ꯃꯣꯠꯇ ꯊꯣꯡ ꯃꯉꯝ ꯁꯥꯟꯗꯕꯁꯤ ꯀꯩ ꯃꯔꯝꯒꯤꯅꯦꯅ ꯂꯧꯕꯤꯕ ꯌꯥꯒꯦ ꯀꯩꯅꯣꯒꯤ ꯏꯝꯐꯥꯜ ꯖꯤꯔꯤ ꯂꯝꯕꯤꯁꯤ ꯅꯍꯥꯟꯋꯥꯏ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛ ꯌꯥꯝ ꯐꯔꯦ ꯑꯗ ꯐꯒꯠꯂꯛꯄꯁꯤꯅꯅꯤ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯦꯛꯁꯤꯗꯦꯟꯒ ꯇꯣꯏꯈꯠꯂꯛꯏꯁꯦ ꯐꯅꯌꯥꯝ ꯇꯣꯏꯔꯦ ꯑꯦꯛꯁꯤꯗꯦꯟ ꯇꯣꯏꯔꯦꯅ ꯃꯤ ꯁꯤꯕ ꯁꯣꯛꯄ ꯌꯥꯝ ꯌꯥꯎꯔꯦ ꯃꯔꯝꯗꯤ ꯃꯁꯤ ꯂꯝꯕꯤ ꯐꯔꯛꯄꯗꯒꯤ ꯒꯥꯔꯤꯁꯤ ꯀꯟꯅ ꯀꯟꯅ ꯊꯧꯅꯔꯛꯇꯅ ꯃꯗꯨꯗꯒꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯒꯤ ꯋꯥꯐꯝꯁꯦ ꯍꯥꯟꯅ ꯂꯝꯕꯤ ꯐꯠꯇ꯭ꯔꯤꯉꯩꯗꯤ ꯇꯞ ꯇꯞ ꯊꯧꯕꯅꯤ나 ꯊꯣꯛꯇꯕ ꯂꯝꯕꯤ ꯐꯠꯇ꯭ꯔꯤꯁꯤ ꯕꯥꯔꯥꯛꯀꯤ नाकन अनीद किलोमीटर अनीगुम्बगी कनो हुक्ता ngaire अतैदि लोई फरे कांद चाउना प्रॉब्लम ओरिजिना थों मक्रुग बराकसले अर मसिना मतमग चानदबा थों ओइबा अर नौनसु बराक किसी सागी हुम तौबने होगी अद मसि साबगी महुत्ता हुजिके अखोइगी आरसीसी ब्रिज हाना सारंबगदौगे हाइबसिसु हंगनिङाइ ओइबा ngसाइगी नेशनल हाईवे 37 की एक्सपांशन की प्रोजेक्ट अमा पाइकट पहरपसी कुइरे अखोइगी मसि 1996 की अदाइरा अखोइगी देवी गौड़ा की मतमदा माना नॉर्थ ईस्ट टूर तौरगा गुवाहाटी दा लाउथोकपा प्राइम मिनिस्टर पैकेज दुदा मसि डबल लेन ओइनबगी पैसा यावबने मदुगी अदुदगी मसि लंबी सेम हौगलपने हान पिकद ले मदु डबल लेन ओइकले सिदे हौरपने अदु कोइबो मतमसिदा सि थोगजे हुजि पावबा सारमद्रिसि करिगिनो हाइबसि याम हंगनिङाइ ओय ख्वाइदि मरुइबो थोंजु ओइबा बाराक अमसु मक्रू थोंजे कुइद्रि जात्रा होन 2016 अदाइ जात्रा होलगा साबो ओरमनि मुसेगिसे अदु असुक बिसे कदौ लेबनो अदि जात्रा होन मतमदु हाइगिबसि सही मखाइद लोशनगनि हाइबने हौजिक सही मखाइदु हौरे हुजबाव लेब फिबम से रेलवे की सांगरबदु दबु हेना प्रोग्रेस लेबदु तोयब अकोइ नोनेदा सारिबा अकोइ हाईएस्ट रेलवे ब्रिज सारि हाइदाने मदु न हेना माइ हुजि माइ स्पान कदो तो हाप हौरे अद प्रोग्रेस मीना हेंजलक पाइगदरा को रेलवे ने हेंजले अद असिना सुम टेट तौदु ले असि हेक लोइदि मखैदि नेशनल हाईवे 37 जे मपुंग फाना सिनबा याब लंबी दु सुमोय ओइरोय गाड़ी में हम चकनी अदगी हुजिति चका तरा पान बताइ थु पान बा गाड़ी असो असोबा अदु हुजिक लेरि बदु लान बसु याते ngaitna ti ngaitna kai गाड़ी हेत लेपि अद असि थोगजि ख्वाइ मरुनि लंबी फत्रे नेशनल हाईवे नंबर 2 अदि मतुंगदा नागालैंड फाउचबदा गाड़ी सि खुदोंग सादौ मायोक नबो याम लेरे हाइदना पेट्रोलियम प्रोडक्ट पुबा गाड़ी सिंग अतोप लंबी में सिंबियो नतरी गाड़ी थौब लेपनी ने चिमेरों गाड़ी में खमजन थमी हंद अदगी कोना गवर्नमेंट सिलगा सी लंबी कोई 37 दु पुग्रिमनी अदे खटखती द पन लेरपो गाड़ी में सोमद कोइरगा 37 नु पुसलकदोरिमनी अद 37 सी अदुगी मतिक होई हुजिक नंबर 2 ना लाइफ लाइन ओरिसी 37 ओइरदु ओइबे फिल्म द लेरबने हाना सिनरमद्रसु हौजिकति नेशनल हाईवे 37 जे कोइगी मणिपुर की अमता ngairba mapung ba लाइफ लाइन जिसिनो ओइगदोनि अदु हुजिक वातना लेरिजि थोंग अनिसिनि थोंगनि सि साबो याम थुनु लोसिनबा स्टेट गवर्नमेंट की माइकై दगिसु सेंटर दा अकनबो प्रेशर पीबा दरकार ओय अनि जेक लोसिनद्रि मकै मसिगी लंबी से पुंफा फरे चटनबा यारे हाइबा लंबी दु सुंगोय ओइग्रो होय ताओ तामो अतोपा गसी इम्फाल फोंगे पाउसे सिंगा अखोई राजनीति ओय पाउसु दुम मफुंग ओय पावन फोंगे पोंगफम पाउसेदा दिल्ली दई थोलखिबा सिंग दिल्ली दा अमुक संग हौख्रे हाइबा अखोई पाउ कोट तवे
अदुगा इचल एक्सप्रेस ता कांग्रेस की अनि यावना काउंसिलर मरी बीजेपी दे चंगलखरे नरेंद्र मोदी की मियंग मखादा लेबाक असी सेल थुम यावना हिरम खुदिमकता मांगजिन थारकले हाइबा पाव अदगी तोंगान तोंगाबा होय ngarang पांगथोखिबा थोरमदा होय मिनिस्टर टेस बिश्वजित हाइकिबा वफम सिंग होय नोदा होय बीजेपी मनुंग नुंगाइदब लेते हाइबा मांगजिन थाना चटली हाइबा तोंगान तोंगान वफम सिंग कोट तोगा फोंगी तामो दो सेरक सिदा मु अतोपा सांगाई एक्सप्रेस तना लेंगाक मनुंगी इरांग अथु मतम लोसिलो हाइबा मणिपुर गिंग थौला सेम सना जाव वफम सु कोट तोगा फोंगी हौजि हौजि मणिपुर दा रिबा राजनीति फियब सिदा सरंग नब लेत्रे हाइगसु अखोई हौजि दिल्ली दा एमएलए खरदी अखोई चीफ मिनिस्टर एन बिरेन बुसिंदोबो पांबगी केम तौदुन लई हाइबसी मोय गसि पाउजे सिंगिदा ममी चाव ताई अदुगा अखोई एमएलए खरगी नसुंगरांग अखोई चीफ मिनिस्टर बिरेनी मथकता अखोई डिस्प्लिशनरी एक्शन लखनब सेंटर की लुसिंग बसिंदा सीएपी खरे खोत्रे हाइबा लई हाइबा वफम थंगरे अदु होइरगदिबा अखोई हुजिक ओइरिबा मणिपुर की ओइरिबा तोंगान तोंगान इशू क्या न मांग तारगा लईबा मरक्सिदा अखोई लेंगाकी मनुंगदा अखोई यानादबगी वफम लईबा हुंदों उजिन तौनबे वफम लईबसे तामो हौजिक फावदा स्टेबल ओइबा सरकार अमा लैरनी नत्रगा लैरोय हाबगी वफम के लैबिगिदा सेंटर की माइकईदगी अनिमक्सी यानौ यासनौ हाइदना हाइबगी पाउ फोंबा सुथेंनै या चुमबसु याय अद यासनौ हाइबसिदा अदि या यानदबवा ओइन उई सिंदोकनबा चिमिसर सिंदोकनबा लालौ तौबा हाइताई लालौबुनीने लालौ तौबुनीने तौबा कांगु हंदे इम्फाल दा नुमित खरनि लेरमसु अमुक चंगजिनबा हौई अदि फोंगना सिगी मतांगदा वा ngangi कोगी खुदम ओइना मरु ओइना मरांगी ऑनरेबल एमएलए शरद मागी कनो वर्सन द दुंगसी खबर सिंग द फोंगनरी सी होनरी अदु तो यात अदा तौरी हाइबन सिंगबा अदुना सरकार मनुंगसिदा मुक्नबा अदग लुसिंगबा सिंदोकनबगी यहोमा लांजंगमा लई हाइबसिमदी इसेंग सेंगे मसी लैते हाइबे यारोय कनामतना दगे गवर्नमेंट मनुंगसी मोय इमुंग मनुंगी ओइरमदी याय अदुबो इमुंग मनुंग दो नुक्सीनना लैरी हाइबसु कनामतना हाइबे यारोय नुक्सीनदे सि याम सेंगे नुक्सीनददननी सिंदो कनु तंगरी से नुक्सीनद्रबनी मोट मानद्रबनी अदा लैरिबो फिल्मसिदा कयाम कोइना लैहनगदगे ओरिबो फिल्मसिना मरम ओरगा होजिक मणिपुर गवर्नमेंट से हानगुमना फजन मथौ तौबो ngamiब्रा से हगदिङाइ डिपार्टमेंट अमगा कोऑर्डिनेशन लैनरिब्रा मरमदि यानदब सिंगी मरक्ता मंत्री ओबिसाउरी कमायना कदो तौरिगे हाइबसी याम हंगनिङा ओइबा आदि हुजिक मणिपुर की मियाम वारी चेंग तांबगे अवाब मायोगनरी चेंग किलो दा लुपा निफु मंगा यांखै यौरी सुपर फाइन किलो दा कुंथा यौरे हाइरी बैतै चेंग वांगी फंगदबगी प्रॉब्लम लेरी नोंग तादबगी लौ पांजा तदना जि मयाम अम तौरी पम लैनी खोनी हैन हाइबदुनी या फोनते तौबे याब मयाम अमखक तौगदबदो मफुंग फाना तौगदबसे उई अदुना लೈ फिल्मसी द कुइने लैबा अफबनते अदुना इनिंग थौना हाइबिरिबा वाफमसे जुमे मसी अथुबद लोइसनबा मथौताई टॉम टीवी की द मॉर्निंग टॉक राइजिंग वॉइस मियंग ताबिब सिंगदगी मिकुप अमतंग ब्रेक लौजगे पाबियु नैनबियु तानबियु लमजिंग टाइम्स मखल मथेल की खुदोल मरु ओइब पाव लोकल नेशनल इंटरनेशनल सानबुंग की पावदम महिरोई सिंह नमक मैटै मयेकदा अखनना मपुंग फारब पावनु सिंगबा लमजिंग टाइम्स इसा इसा की पाव से थादरिब हॉकर सिंगदा हाइबिरगा लौबिब यारगनी मणिपुर द मॉर्निंग टॉक राइजिंग वॉइस को मियंग ताबिब सिबु अमुक हंद तराम लोक्सरी ताव मखा तरकपदा ngarang
ꯗꯦꯁꯥꯝꯅ ꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯄꯔꯤꯈ꯭ꯌꯥ ꯍꯥꯏꯗꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯥꯔꯛ ꯍꯦꯟꯅ ꯐꯪꯗꯕ ꯁꯥꯇ꯭ꯔꯅ ꯍꯦꯛꯇ ꯐꯪꯉꯝꯕ ꯑꯗꯒꯤ ꯋꯥꯠꯅ ꯐꯪꯉꯝꯕ ꯍꯦꯛꯇ ꯐꯪꯉꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯖꯤꯁꯟ ꯐꯥꯎꯕ ꯂꯦꯞꯂꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯨ ꯀꯌా ꯑꯃ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯗꯦꯁꯥꯝꯅ ꯑꯩꯈꯣꯏ ꯉꯔꯥꯡꯁꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯝ ꯊꯥꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯕꯣꯔꯗꯇ ꯉꯔꯥꯡ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯗꯦꯁꯥꯝꯅ ꯁꯤꯜꯂꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯒꯥꯔꯖꯤꯌꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯗꯩ ꯃꯍꯩꯔꯣꯏ ꯂꯨꯞ ꯀꯌꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯒꯤ ꯃꯍꯩꯔꯣꯏ ꯌꯥꯎꯔꯀꯥꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯐꯝꯗꯨꯅ ꯋꯥꯔꯦꯞ ꯃꯔꯤ ꯑꯃꯁꯨ ꯂꯧꯈ꯭ꯔꯦ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯗꯨꯀꯦꯁꯟꯅ ꯑꯃꯁꯨꯡ ꯂꯩꯉꯥꯛꯅ ꯄꯥꯡꯊꯣꯛꯅꯕꯅ ꯍꯥꯏꯈ꯭ꯔꯦ ꯍꯣꯏ ꯕꯣꯔꯗ ꯅꯠꯇꯅ ꯀꯥꯎꯟꯁꯤꯜ ꯅꯠꯇꯅ MUꯗ ꯐꯥꯎꯕ ꯇꯥꯃꯣ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯔꯛ ꯇꯦꯕꯨꯂꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯋꯥꯠꯂꯝꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯄ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯄꯔꯤꯈ꯭ꯌꯥꯒꯤ ꯆꯥꯡꯌꯦꯡ ꯄꯥꯡꯊꯣꯛꯏꯕ ꯕꯣꯔꯗ ꯀꯥꯎꯟꯁꯤꯜ ꯑꯃꯁꯨꯡ MUꯗ ꯄꯤꯄꯜꯁꯤꯡꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯊꯥꯖꯕ ꯊꯝꯃꯛꯇꯕꯒꯤ ꯑꯃ ꯍꯧꯖꯤꯛ ꯑꯅꯧꯕ ꯆꯠꯅꯕꯤ ꯑꯃ ꯂꯥꯛꯏ ꯃꯁꯤꯗꯩꯗ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗ ꯑꯃꯁꯨꯡ ꯀꯥꯎꯟꯁꯤꯜ ꯅꯠꯇ꯭ꯔꯒ MUꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯃꯣꯏꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯁꯤꯁꯇꯦꯝ ꯑꯗꯒꯤ ꯆꯦ ꯌꯦꯡꯕꯒꯤ ꯁꯤꯁꯇꯦꯝ ꯁ꯭ꯇꯥꯏꯜꯁꯤꯗ ꯑꯩꯈꯣꯏ ꯈꯔ ꯍꯦꯟꯅ ꯃꯃꯨꯠ ꯇꯥꯅ ꯌꯦꯡꯁꯤꯜꯂꯒꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯄꯦꯟꯅꯗ꯭ꯔꯤꯕ ꯄꯤꯄꯜꯁꯇ ꯄꯦꯟꯅꯗ꯭ꯔꯤꯕ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯄꯦꯟꯅꯗ꯭ꯔꯤꯕꯁꯤꯡ ꯑꯁꯤ ꯀꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤ ꯇꯥꯃꯣ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯈꯟꯅꯔꯤꯁꯦ ꯑꯗꯣ ꯇꯥꯃꯣ ꯍꯧꯖꯤꯛ ꯗꯦꯁꯥꯝꯅ ꯂꯧꯔꯤꯕ ꯑꯩꯈꯣꯏ ꯐꯤꯔꯦꯞꯁꯤ ꯇꯥꯃꯣ ꯀꯗꯥꯏ ꯐꯥꯎꯕ ꯑꯩꯈꯣꯏ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤ ꯑꯗꯨꯒ ꯗꯦꯁꯥꯝꯅ ꯂꯧꯔꯤꯕ ꯄꯣꯠ ꯑꯁꯤ ꯑꯩꯈꯣꯏ ꯀꯥꯎꯟꯁꯤꯜ ꯕꯣꯔꯗ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯀꯥꯡꯕꯨꯅ ꯏꯟꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯤꯗꯤ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯇꯥꯃꯣ ꯁꯤꯗꯗꯤ ꯇꯥꯃꯣꯒꯤ ꯃꯣꯠ ꯀꯩ ꯂꯩꯕꯤꯒꯦ ꯄꯔꯤꯈꯥ ꯑꯁꯤ ꯑꯐꯕ ꯁꯥꯇ꯭ꯔꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯥꯔꯛ ꯃꯈꯥꯏ ꯑꯃ ꯀꯥꯏꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯈ꯭ꯔꯕ ꯃꯈꯥꯏꯗꯃꯛ ꯋꯥꯠꯄꯗ ꯃꯥꯅ ꯃꯀꯣꯛ ꯊꯣꯡꯕ ꯉꯝꯖꯔꯣꯏꯗꯣꯔꯤꯕ ꯃꯤꯒꯤ ꯃꯇꯨꯡ ꯏꯟꯕ ꯇꯥꯗꯣꯔꯤꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯆꯦ ꯌꯦꯡꯕꯁꯤꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗ꯭ꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯤꯒꯤ ꯀꯦꯔꯤꯌꯔꯗ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯌꯥꯝꯅ ꯑꯀꯟꯕ ꯈꯣꯡꯊꯥꯡ ꯐꯥꯎꯕ ꯂꯧꯈꯤꯕ ꯌꯥꯕꯒꯤ ꯄꯣꯠ ꯃꯍꯩꯔꯣꯏ ꯃꯁꯥꯗꯨꯅ ꯀꯩꯅꯣ ꯄꯦꯟꯗꯕꯗꯒꯤ ꯇꯧꯕ ꯌꯥꯕ ꯄꯣꯠꯁꯨ ꯂꯩꯕꯅꯤꯅ ꯈꯔꯕꯨꯗꯤ ꯆꯦꯛꯁꯤꯟꯕ ꯌꯥꯝ ꯆꯦꯛꯁꯤꯟꯕꯒꯤ ꯇꯉꯥꯏ ꯐꯗꯕꯗꯤ ꯂꯩꯕꯅꯤ ꯑꯗꯣ ꯇꯥꯔꯝꯗꯦ ꯍꯥꯟꯅ ꯕꯣꯔꯗꯇꯁꯨ ꯀꯥꯎꯟꯁꯤꯜꯗꯁꯨ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯁꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯔꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯅ ꯔꯤꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯔꯤ ꯏꯚꯥꯂꯨꯑꯦꯁꯟꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯐꯦꯜ ꯑꯣꯏꯕꯗꯨ ꯀꯩꯅꯣ ꯇꯧꯔꯝꯃꯦ ꯄꯣꯖꯤꯁꯟ ꯂꯦꯞꯄꯝꯃꯦ ꯑꯥꯗ ꯑꯗꯨ ꯇꯧꯕꯗꯨ ꯑꯗꯨ ꯇꯧꯔꯝꯃꯦ ꯀꯥꯏꯁꯤ ꯇꯥꯔꯛꯇꯦ ꯍꯥꯟꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯊꯪ ꯃꯊꯪ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯨ ꯍꯥꯟꯅꯗꯤ ꯁꯨꯝꯕꯁꯤ ꯇꯥꯔꯝꯗꯕꯅꯤ ꯍꯟꯗꯛ ꯑꯃꯨꯛ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯕ ꯑꯃ ꯄꯣꯖꯤꯁꯟ ꯂꯦꯞꯄꯝꯃꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯨꯛꯁꯨ ꯂꯥꯛꯈ꯭ꯔꯦ ꯑꯗ CBSEꯒꯤ ꯄꯔꯤꯈꯥꯗꯒ ꯁꯤꯒꯨꯝꯕꯁꯤ ꯈꯕꯔꯗ ꯀꯩꯗ ꯑꯃꯨꯛꯇ ꯐꯣꯡꯕ ꯊꯦꯡꯅꯗꯦ ꯌꯥꯝꯁꯨ ꯌꯥꯝꯈ꯭ꯔꯕ ꯁꯥꯇ꯭ꯔꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯕ ꯃꯣꯏꯒꯤ ꯄꯔꯤꯈꯥꯁꯤꯗꯤ ꯀ꯭ꯂꯥꯁ 10 ꯑꯣꯏꯔꯁꯨ 12 ꯑꯣꯏꯔꯁꯨ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯀꯩꯅꯣꯗꯨ ꯄꯔꯤꯈꯥ ꯍꯥꯏꯗꯣꯛꯄꯗ ꯀꯩꯅꯣꯝꯇ ꯂꯩꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ 50,000 ꯌꯧꯗꯕ 19,000 ꯑꯗꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯍꯥꯏꯔꯗꯤ ꯃꯤ 58,000ꯅꯦꯕ ꯀꯩꯅꯣ ꯃꯣꯏ ꯊꯥꯔꯤꯗꯣ 58ꯒꯤ ꯃꯤ 58 ꯈꯛꯀꯤ ꯆꯦ ꯌꯦꯡꯕꯗꯨꯕꯨ ꯑꯗꯨꯌꯥꯝ ꯊꯤꯅ ꯂꯥꯟꯕ ꯈꯣꯠꯄ ꯇꯧꯕꯁꯤ ꯆꯦꯛꯁꯤꯟꯗꯕꯒꯤ ꯃꯃꯤ ꯑꯃꯁꯨ ꯇꯥꯒꯗꯧꯅ ꯇꯧꯏ ꯑꯗ ꯆꯠꯅꯔꯤꯕ ꯁꯤꯁꯇꯦꯝꯁꯤꯅ ꯑꯣꯏꯍꯜꯂꯛꯏꯕ꯭ꯔꯥ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯁꯤꯁꯇꯦꯝ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯁꯤꯁꯨ ꯑꯃꯨꯛꯇꯪ ꯃꯁꯤ ꯈꯟꯅꯕ ꯆꯨꯝꯕꯅꯤ ꯑꯈꯪ-ꯑꯍꯩꯁꯤꯡꯒꯤ ꯊꯥꯛꯇ ꯑꯗꯨꯒ ꯗꯦꯁꯥꯝꯒꯤꯁꯤꯁꯨ ꯄꯪꯂꯥꯏ ꯂꯥꯏꯅ ꯂꯧꯕ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯁꯥꯇ꯭ꯔꯒꯤ ꯁꯪꯁꯊꯥꯟꯁꯤꯡꯁꯤ ꯄ꯭ꯔꯦꯁꯔ ꯒ꯭ꯔꯨꯞꯇ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯉꯥꯛꯇꯅꯤ ꯃꯣꯏꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯦꯖꯤꯇꯦꯁꯟ ꯇꯧꯔꯛꯄ ꯌꯥꯏ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯥꯙꯥꯔꯣꯟ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯑꯀꯥꯏꯕ ꯂꯥꯛꯄꯁꯨ ꯌꯥꯏ ꯕꯟ ꯇꯧꯔꯛꯑꯣ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯛꯑꯣ ꯂꯩꯗꯅ ꯁꯣꯛꯄ ꯌꯥꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯄꯤꯔꯤꯕ ꯃꯇꯝꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯅ ꯗꯦꯁꯥꯝꯒ ꯋꯥꯔꯤ ꯁꯥꯔꯒ ꯇꯧꯕ ꯌꯥꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯁꯦ ꯃꯣꯏ ꯇꯧꯔ ꯄꯛꯇꯧ ꯇꯧꯗꯧꯗꯤ ꯅꯠꯇꯦꯗꯅ ꯑꯗꯨ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯗꯕ ꯑꯣꯏꯔꯝꯃꯒꯗꯤ ꯇꯧꯕ ꯇꯥꯏꯗꯅ ꯁꯥꯇ꯭ꯔꯅ ꯍꯥꯏꯔꯁꯨ ꯍꯦꯛꯇ ꯃꯣꯏ ꯍꯥꯏꯔ ꯂꯣꯏ ꯇꯧꯕꯗꯤ ꯌꯥꯄꯣꯟꯇꯦ ꯑꯗꯨ ꯆꯨꯝꯃꯒꯗꯤ ꯁꯥꯇ꯭ꯔꯅ ꯍꯥꯏꯕꯗꯨ ꯇꯧ ꯇꯥꯕꯅꯤ ꯆꯨꯝꯗ꯭ꯔꯗꯤ ꯆꯨꯝꯗ꯭ꯔꯦ ꯑꯗꯨꯅ ꯕꯣꯁꯦꯝꯒꯤ ꯃꯊꯛꯇ ꯃꯁꯤ ꯃꯃꯥꯡ ꯆꯍꯤ ꯑꯦꯛꯖꯥꯝꯒꯤ ꯗ ꯆꯠꯊꯈꯤꯕ ꯏꯟꯀ꯭ꯋꯥꯔꯤꯗꯨꯅꯦꯅ ꯈꯜꯂꯤ ꯑꯗꯣ ꯃꯗꯨꯒꯤ ꯏꯟꯀ꯭ꯋꯥꯔꯤ ꯑꯃ ꯇꯧꯔꯕꯅꯤꯅ
finding namdi leremani kaisu leremdrebo hairesu adu lalamebo hairesu adu gi matungina kari action lawrge haibadu desamna takselai ji masi oire na khalle aduna masi matam leringada government na masi wathok se loisina bo hona basu होना इंक्वारी की रिपोर्ट देशा में ताले दी मियाम मांग पुथोक हुआ है बने अद मियाम मांग दसु पुथोक पा अमसु पुथोक पे यागना यारे यादर यादर हम मांग तक सोई इबल लेगे सुमतुंग तारक पद कई लोखर पे यागे सोइदना बा लोखर पा अदुनि मयाम पामरिसि तो ताम मसी पाउ से मु थमजबगा अखोई सना लेबाक पाउ सेदा फेक एनकाउंटर की पर्सनल तरु जजमेंट रिजर्व तौखरे है पाउ अखोई हेडलाइन ओइना फोंगे अदुगा अखोई हुयल अदुगा हुयलन पाउदना कमीशन क्राइम खुदिमक लखोत्रगस ह्यूमन राइट वायोलेट तौरबदी एक्शन लखोत्कनी हाइबा होई खाइदेम मनी की रिपोर्ट होई रिपोर्ट से होई सना लेबाक अमसुंग हुयलन पाउगी फ्रंट पेज याव पाउनी ताउ और ताउ हुयलन पाउद को तौरिबा फेक एनकाउंटर की पर्सनल तरु की जजमेंट रिजर्व तौखरे से होई हाइबा पर्सनल तरु से मणिपुर दा थोखिबा हाइतारे ममांग थोखिबा होई तोंगान तोंगान फेक एनकाउंटर केस सिंग दा चेनबा अदुगी केस की मखा तान रिजर्व मोगी रिजर्व तौगिबने पर्सनल तरु सिदा और ताउ हुजिक अखोई मतम खरद ममांग थोखिबा फेक एनकाउंटर केसिंग द हौजिपौदी हंदरी एने लौबदी याय अदुबु चैराक अमा पीबा अमसुंग अचुम वायल अमा फंगन बसिदि प्रजा मियामना पामनबा अमदि ओइरे अदु हुजिक अखोई कोर्ट की सीबीआई लौखोलिबा अखोई चार्ज अखोई रिजर्व तव थंबसि सी थमपसिना अखोई हौजिक लैरिलिबा पर्सनल सिंगदा करिगुम सैफु खरदि पीगद्रा हाइना लौवे अदु हौजिक लैरिबा पर्सनल सिंगसिना फेक एनकाउंटर चथनिंबगी अखोई ओइरिबा रिजर्व तरिबा चथरिबा वायलसिना तौनिंगदबि वाखलोलम पोले अदु तामा हौजिक हाइरिबा रिजर्व से थेंग वायल फंगनी वायल से फंगनब होनबदा अखोई साइट की हाइतारे पीपल मणिपुर लेंगा की साइट की ओइरो अदि तोंगान तोंगान केस लौखलिबा पुलिस माइकैदी ओइरो मखोइदो हेन मतेंग पांगसिनबा चुम्ब्रा हाइबा वफमसिदि लाइदे ताउ असिदा तामोगी मोति कै लेबी हुजिकी पर्सनल तरुक की जजमेंट रिजर्व तौबसे मोई कन्विक्शन पीबा पीदेबा वाफमदि नत्री चार्ज ऑर्डर हाइबदि चार्ज ऑर्डर से लाबा ट्रायल के से मुक्सा थरखीगदबो ओरमगनी अदुगा ngसाई कन्विक्शन का पीरगद पीरे पीद्रग पीद्रे अतई अतोप स्टेट सिंगदा सीबीआई ने लौखटपा असिगुम्बा फेक एनकाउंटर की केस दा थबोक्तगी पोथागरब बावबा चिंथोक्तना फादोक्पीबा थेंगनै अदुम यावी अना खोई मणिपुर की सु केस अमा अनि खक्त नते याम याम केस अदुबु हौजी फावी ओइनदी बसिंगसी खरा लिकना चटली चार्जशीट फाइल तौबसे अदो मोजु सीबीआई सु याम कन्ना दि होनन बयाय अदु ओइरा बावबो याम मसिंग यामना फाइल तौबदि ngamdri खरा मकै तौरिसी कोर्टा एफआर हनबसुम यावरे से मरक्ता लौथोकिबा हदोकिबा तौब यावरे अदो येंग ताबनी बमदि 2009 कनो गया कोई 9 की ख्वारंबन कैथेल अदुगी मतुंगदगिदि 2009 नतेदा अखो माने 2009 की जुलाई 23 की सी मतुंगदगिदि फेक एनकाउंटर से होगी सही तरी पापन तरा से मसिंग याम दिंगना थुसु अमा अनिगा सिंगदा कैदा तौवा थोप नतना थोकिदरे फेक एनकाउंटर की इरा हम लोइग्रे लो आई वाकलदा लोइग्रे हैना अदु ममांग द थोकिबा नो केस लिसिंग अमा सोंगा की मतक ने तौने अदु कया यामना चार्ज शीट फाइल तौरकदौनो सीबीआई ने कया यामना थिजिनबा ngमगदौनो थौदोक्ति आदा 2005 का थोकिबसु यावरी 2 द थोकिबसु यावरी आ 19 कनो 90s की मतम द थोकिबो यावरी अदुना येंग ताबनी अदुबु मियाम की अपामबदी कोई फेक एनकाउंटर से सेनबा मरालेब सिंगदु मागी आयन की मतुंगिना करी फंगबा फंगम थोप चराक फंगनबदुदी मियाम की अपामबदी ओय हेबसुमजी आइसु खंजी तामो याम नुवाइजे तामो के सिनबे याम काइथोपिरकांदा ngasi अखोगी टाइम्स ऑफ मणिपुर टॉम टीवी की द मॉर्निंग टॉक राइजिंग द वॉइस अखोगी द लेंबिरक्तुना ngasi लमदमसदा फोंगनिबा पाउसे सिंगी मरोय पाउसिंग खरे खनब सोक याबीदमक्ता तामबु टॉम टीवी बाइकेदगी थागसबदु थमजरी तामो टाइम्स ऑफ मणिपुर टॉम टीवी ना संदोक्सबा द मॉर्निंग टॉक राइजिंग द वॉइस ngasi गिदमक्तदि मतांग सिना लोसिनबि तंजा लौजरी पिनबिसि